ngasi nungdaram phongkiba tongan tongan base phongsingi maruoiba pausing khongasaraga mayamda share tawjaraki ahanbada draki case ta senabadagi lotuna lairuraba miyo ama thawal police na fare draki case ta yamna song senabadagi lotuna laikiba miyo ama ngasi thawal district police ki SP Dr. S Ibomsage lamjing makhada fagale haidi faraba miyo adudi MD Abdul Lais say yang haikatru apokpa laikhidraba Hayat Ali Kawi Moizing Wang Matabadagini Muesi Tabalgi Mapam Amaz Drug Sungbugi Tabak Sataramadagi Drug Sungbu Seasonaba Polam Sing Chemical Sing Amadi Heroin Brown Sugar 9mm Pistol Ama Huralakpa Infield Motorcycle Galoina Mui Manga Fogat Kiba Kies Adu Senabani Nasi Fagat Kiba Muesi Lotur Lakibadagi Tawal Police na Makatana Tibu Humbagi Tabak Satabada Ngasi Mai Pakna Fakatpa ngam kibani haidina supau sina makatana phongdorakli makasa tharakpoina to papaw manamu covid vaccine mumiyamda lana uhananaba social media da paw sandolamba miye ahum police na kakholaga wakhal tankhre covid 19 gi hidak puthokuna ngarangdagi barat sinba thungna ka pahokhiba asida social media da karem narakpa amasum criticize torakpa miye sing fadun disaster management ekimakada action lawgani haiduna Chief Minister N Birena Phongdokhre loinana aran mathaba asi chatharakpa miye sing phaw haiduna CM gi medical advisor Dr. Sapam Ranjan da khan khraba matungda covid vaccine bu miyamna lan ohanduna aki akhang pohanbagi thabak social media ra chatharamba miye ahum mari leinaba police station singna Kaukholaga wakhal tahalaba matungda mayum gi miyoi singda kusinakhre hairi covid vaccine gi matangda social media da lana pau sandolambagi damakta police na kaukholaga wakhal taminakhraba miyoi singasi Imphal police Pasoi police amadi Singjamai police ki manungsana leba miyoi singni miyoi singadudi Dipankar Maibam Napoleon L Maiti amadi Gunindro Khoirom Kawi Mi ahumasi makoy na laydiba mapamadubu kualiba police station singda kokatki loinana mi ahum asinasu makoy na social media ki khutang na covid vaccine gi matangda miyamda lana uhanduna aki tujungba pon ki badu lale haina haijakhre loinana makoy na thagatkiba Facebook post adumaktada makoy na tawkiba thabak singadu aranmani haina singdokhi masigi matungda miyoi singasi mari leinaba police station sing adugi OC oiriba inspector singna ningthino wakal tahalaga masigumba thabak asi matungda amuk hana tawdunaba pautak piraga imung manungi miyoi singna kusinakre haidenasu pausina makhatari atopa pawamana miyamna pamba ILP guideline ama ohenanaba sarkar taksinanaba warep lawkhre joint committee on Inner Line Permit 6 Manipur JCILPS na sinduna ngasi Manipur Press Club ta nomagyoiba Inner Line Permit Regulation in Manipur haiba hiramasida khana nainabagi tharom pangthokre ngasi gi mifam aduna tunga tungan ba warep bahum lawkhre warep sing adudi Manipur da sanariba ILP guideline si Manipur gi yelhomi singbu mai pakna ngakpa ngamnaba miyamna pamba ILP guideline ama ohenanaba semdoknaba Manipur government na takshinba Ani subu warep ta mapung fawa ILP guideline semba madi mai pakna regulation tawba yanab English ni gitaraga ni panda Manipur Assembly na yenaba amati yauduna pass tawkiba Manipur People Bill 2018 gi prevention sing ILP guideline da hapsinanaba Manipur government taksinba haina amata oina warep nakhre Om subu warep ta Manipur government ki cabinet na warep lawkraba Manipur State Population Commission asi athubada lingnaba Manipur Sarkar da takshinba haibisini ngasigi khana nainaba aduda Professor R.K. Narendra Singha Professor and Head Biotechs Department RIMS Moderator Oiki JCILPS Manipur gi Governor Y.K. Diren Miteina Tharamapu Oiki haina spausin makatana phongdorakli atopa pawamana road safety mantai ki mangoina na cycle rally namthakre sai sudri bangang singna gari thawon mama mapa sai ahum jail da thambagi thabak paikhatlagani SP Sadak Surakhakia Jiban Rakhakia haiba thimda hayeng January 19 dagi February 13 fawa tha ahum sumna sathagadaba observation of national road safety manta 2021 gi mangoina na ngasi ayuk cycle rally ama transport director Dr. Nevedita
Lairen Lakpamna Lamtakhre, Department of Transport, Government of Manipur, Amade Manipur Adventure and Mount Viking Association Sinduna Moirang Khomda leba Manipur State Transport MST Complex tagi lamthabagi tharom aduga mari lenana Imphal West District Traffic Police ki SP Konmas Saramna Fongdokhibada Sai Sudriba Angangsingda Mama Mapa Sing Gari Thon Basi Faduna Sai Ohum Kaisum Sangda Thamba Amadi Fine Tianba Yai Masimak Traffic Police na Sathapa Horagane Haki Mahakna Hai Traffic Rule Thukaibasing Traffic Police ki Maikaidigi Salan Kaktuna Fine Tianbagi Thabak Sathaduna Lakli Miyamna Hek Yariba Makai Traffic ki Rule Ngakna Satpinabasu Mahakna Appeal Tawki Transport Director Neveditana Fongdokhibadi English Singaniga Kuntra Fawbada Lambigi Kudongtiba Thokpa Asi Sada Yankai Hantanabagi Tabak Paikatnaba Bharat Sarkarna Hotnarakli Masigi Manungsana Road Safety Manta Asi Tha Amasupna Pangthokadoribani Thoramasiga Mari Lenana ACMadi slogan competition sing pangthokani loinana hayengdagi hauna district khudingmakta road safety observation su parks na pangtholagani haikena su pausin makhatana fongdorakli Loisilak po na to po maruiba pawang mana say tarahumdo gile sabi gengrep tawbikhre masagi say tarahumdo kakta ngai di bile sabi masa ama namduna faraba matungna Madhya Pradesh ki Omaria district numit mangana gi manungda anirak hanamiyoy Nepal na gengrep tawkre haina police na haidi eduga thawdo asiga mari lenana miyoy taret fare nupi masa asi mahaka khangnaba pakhang amana January marida namduna fakhibani eduga numit ninigi manungda Mak masamak yauna maki mapang tarukna rep tawbani haidi January mangara nupi masa asibu kihalaga thadorakpadagi police ta complaint singba file tawkhide January taraga mathuida maku rep tawbada yawban ha amana amuk phaduna puraga jungle da lotuna thamlaga ahumna ayuk rep tawbiki haina police na haiki miye ahumna thadok lamlaba matungda truck driver anina amukasu hana rep tawiki thawdo asi irai numita police ta report tarakpadagi police team ahumna thiba horaki haina police na haikhen spokes na makhatari entak pa atopa pawmna covid vaccine kapada Leikatnakhre lepak sin matungna ngarang covid-19 virus vaccine kapna khiba adugi matungda minor complication case yakhainga mathuila I haina Delhi health minister ngasi haikre makhoi gi manungda amadi Phibam khara fate Phibam phatabadu yenglaga All India Institute of Medical Sciences ta mingsalaga thamkhre AIMS ta mingchankraba anaba masagi sei suraba hospital security guard oina leibani hauzik ma gi Phibam phagale haidi ngarang pikiba vaccine adu Covaxil ni haina su pausina su makhatana fongdurag lusla poina mayam ngasi goiba Manipur gi COVID-19 update mayam da share tawjaramge mayam loi fuktaminasi ngasi siu miyoy kunga mothoi positive oire miyoy yankai ga nipana discharge tawkhre saliba pung kunga mari isida Manipur miyoy kunga mothoi COVID-19 positive oiba thene miyoy yankai ga nipana laisat asidagi phaduna discharge tawkhre ngasi gi oina laisat asina miyoy amata sian khidre Health Department gi additional director su oiriba department asigi wangangloi Dr. Khairam Sasikumar mangan toropa serol amana hai ngasi nauna positive oikiba miyoy kunga mothoi mak travel history letaba miyoy ngaktani haidi Masigi manungda miyoy mari amana CFF ni nauna positive irrelevant asi tharag state asida COVID-19 apunma confirm case lising kunga nipan ga sanipan ga yangai ka taruk sukre haujik phawbada laisat asidagi phakiba migi basik lising kunga nipan ga samaga nifu ga tare sukre hauji active case ta sahum ga nifu ga humdoi da lairi laisat asina laikidaba migi basingna sahum ga humpu ga taruk lairi haujik phawba laisat asidagi phakibagi sangsada 97.54 oiri ngasi positive oikiba miyoy sing aduri Imphal West gi manga Thobal gi ani Bishnupur gi ama Susampur gi nipan amasum Tamenglong gi miyoy amani su hairi